ꯀꯣꯛꯇꯦꯜ ꯃꯅꯤꯄꯨꯔꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯍꯥꯛꯅ ꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ, ꯋꯥꯔꯤ ꯃꯆꯥ, ꯄꯥꯎꯔꯧꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯁꯨ ꯀꯥꯎꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯤꯂꯤ ꯀꯣꯟꯁꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯆꯤꯗꯥꯏꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥ ꯃꯃꯧ ꯃꯁꯨ ꯂꯣꯏꯅ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕꯒ ꯄꯥꯡꯈꯛꯅꯤ꯫ ꯃꯃꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯃꯧ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯍꯦꯟꯅꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯝꯃꯤ꯫ ꯅꯣꯡꯃ ꯍꯅꯨꯕꯤ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯃꯃꯧ ꯑꯗꯨ ꯆꯪꯂꯛꯂꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯅꯨꯕꯤ, ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤ? ꯆꯥꯛ ꯊꯣꯡꯕꯕꯨ ꯑꯗꯨ ꯀꯨꯏꯕ꯭ꯔꯣ? ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤꯕ ꯅꯁꯨ ꯅꯨꯄꯤꯁꯦ ꯆꯥꯛ ꯄꯤꯖꯔꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯆꯥꯛꯇꯣ ꯍꯧꯖꯤꯛꯃꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯛꯎ." ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯑꯩꯅ ꯏꯁꯨꯕꯨ ꯀꯔꯤꯒꯤ ꯆꯥꯛ ꯄꯤꯖꯔꯣꯏꯗꯒꯦ? ꯏꯃꯥꯅꯦ, ꯆꯥꯛꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯛꯂꯒꯦ꯫ ꯂꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯦ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤꯅꯦ." "ꯀꯔꯤ? ꯌꯨꯝꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕ? ꯌꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝꯁꯤꯒꯤ ꯃꯄꯨ? ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤꯅꯦ꯫ ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯂꯨꯅꯤ? ꯍꯌꯦꯡ ꯑꯩꯅ ꯁꯤꯈ꯭ꯔꯒ ꯅꯈꯣꯏꯒꯤ ꯂꯣꯏꯅ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ." ꯃꯃꯧ ꯑꯗු ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯣ, ꯅꯪꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣ꯫ ꯅꯪ ꯂꯩꯕꯗꯒꯤ ꯏꯃꯨꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ." ꯍꯅꯨꯕꯤ ꯑꯗꯨ ꯃꯃꯧ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ." "ꯍꯣ ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯛꯎ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯆꯥꯛꯁꯦ ꯂꯣꯏꯔꯒ ꯀꯧꯔꯛꯂꯒꯦ. ꯆꯠꯂꯣ ꯆꯠꯂꯣ." ꯑꯁꯨꯝ ꯍꯥꯏꯔꯒ ꯍꯅꯨꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯍꯅꯨꯕꯤ ꯑꯗꯨ ꯐꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤ ꯀꯅꯥꯗꯁꯨ ꯇꯝꯂꯝꯗꯦ꯫ ꯃꯇꯣꯝꯇ ꯑꯋꯥꯕ ꯈꯥꯡꯖꯔꯒ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯆꯦ, ꯅꯪꯅ ꯑꯍꯜꯁꯨ ꯐꯅ ꯑꯣꯏꯔꯦ, ꯅꯃꯧ ꯅꯨꯄꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ. ꯊꯕꯛꯄꯨ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯈꯔꯁꯨ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯣ?" ꯍꯅꯨꯕꯤ ꯑꯗꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯃꯧ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯈꯔ ꯑꯗꯨ ꯄꯥꯡꯕꯤꯕꯅꯤꯗ." "ꯅꯠꯇꯦ ꯏꯆꯦ, ꯅꯪꯕꯨ ꯐꯖꯅꯒ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯄꯣꯊꯥꯔꯒ ꯂꯩꯒꯗꯕ ꯃꯇꯝꯁꯤꯗ ꯅꯣꯡꯉꯥꯟꯕꯗꯒꯤ ꯏꯆꯦꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯕꯨ ꯏꯆꯦꯕꯨ ꯋꯥꯗ꯭ꯔꯣ?" ꯍꯅꯨꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯕꯦꯝꯃ, ꯏꯆꯦ ꯋꯥꯗꯦꯗ. ꯊꯕꯛ ꯈꯔ ꯑꯁꯤꯈꯛ ꯇꯧꯕꯕꯨ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ?" ꯅꯨꯄꯤ ꯑꯗු ꯍꯅꯨꯕꯤ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯅꯪ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯑꯩ ꯈꯪ. ꯅꯆꯥꯒ ꯅꯃꯧꯒꯅ ꯏꯆꯦꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤ ꯍꯥꯏꯕꯁꯨ ꯑꯩ ꯈꯪ." ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯀꯞꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯃꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯣꯏꯔ ꯃꯥꯜꯂꯦ. ꯏꯆꯦ, ꯑꯗꯨꯝꯅ ꯏꯆꯦꯒꯤ ꯑꯋꯥꯕꯗꯣ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯔꯔꯣꯏ. ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯒ ꯃꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯍꯟꯁꯤ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯈꯜꯂꯒ ꯑꯩ ꯈꯥꯡꯂꯤꯕꯅꯤ." "ꯐꯔꯦ ꯏꯆꯦ, ꯏꯆꯦꯅ ꯐꯒꯗꯕ ꯑꯃ ꯌꯦꯡꯉꯨ. ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ." ꯉꯁꯥꯏꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯧ ꯑꯗꯨ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯑꯁꯦ ꯌꯨꯝꯁꯤꯗꯒꯤ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯈꯣꯏ ꯃꯄꯥ ꯍꯜꯂꯛꯂꯒ
ꯋꯥ ꯑꯃ ꯈꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯄꯥꯎ ꯍꯦꯟꯖꯅ ꯇꯝꯂꯗꯨꯅ, "ꯃꯈꯣꯏ ꯃꯄꯥ, ꯅꯈꯣꯏꯒꯤ ꯅꯃꯥꯅ ꯑꯩꯈꯣꯏꯕꯨ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯒ ꯗꯟꯗꯤ ꯄꯤꯍꯟꯅꯤ ꯍꯥꯏꯌꯦ꯫ ꯉꯔꯥꯡ ꯑꯩꯈꯣꯏ ꯊꯪꯅꯕꯒꯤ ꯏꯟꯗꯣꯝꯆꯥ ꯐꯠꯇꯕꯤꯁꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯩꯅ ꯇꯥꯍꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝꯅ ꯈꯟꯅꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯅꯈꯣꯏ ꯅꯃꯥꯁꯦ ꯌꯨꯝꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯂꯛꯀꯅꯤ꯫ ꯅꯈꯣꯏ ꯅꯃꯥꯁꯦ ꯌꯥꯝ ꯐꯠꯇꯕ ꯍꯟꯅꯨꯕꯤꯅꯤ." ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯈꯟꯊꯕ ꯇꯧꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥ ꯂꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ, ꯑꯗꯨꯗꯤ ꯏꯃꯥꯁꯦ ꯃꯇꯧ ꯀꯔꯝꯅ ꯇꯥꯟꯊꯣꯛꯁꯤꯒꯦ?" "ꯑꯣ, ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯏꯃꯥꯅ ꯍꯥꯠꯀꯦ ꯇꯧꯔꯝꯃꯤ ꯍꯥꯏꯔꯁꯤ." "ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯨꯔꯒꯦ." ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯀꯔꯤ ꯂꯩꯔꯦ ꯅꯨꯄꯥ? ꯍꯥꯏꯌꯨ ꯇꯥꯁꯤ." ꯍꯟꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯦ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯌꯨ." "ꯀꯔꯤꯅꯣꯅꯦ ꯅꯨꯄꯥ, ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯃꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯍꯥꯠꯀꯦ ꯇꯧꯔꯝꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ?" "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯅꯤ." "ꯐꯔꯦ, ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯪ ꯎꯍꯧꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯎꯖꯍꯧꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ." "ꯀꯔꯤ? ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕ?" "ꯍꯣꯏ ꯏꯅꯤꯡꯊꯧ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯗꯣ ꯀꯌꯥꯝ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯌꯦꯡꯁꯤꯟꯈꯤꯁꯤ, ꯑꯗꯨꯒ ꯈꯟꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯣ." ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯟꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨ ꯑꯁꯨꯝꯅ ꯈꯜꯍꯧꯏ, "ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯆꯨꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ?" ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯕꯣ, ꯅꯪ ꯌꯥꯝ ꯋꯥꯕ꯭ꯔꯥ?" "ꯏꯕꯣꯛ ꯋꯥꯗꯦꯗ ꯊꯣꯏꯕꯤ. ꯅꯨꯡꯇꯤꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯏꯕꯣꯛꯄꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤ, ꯆꯩꯕꯤ, ꯑꯗꯨꯒ ꯊꯕꯛꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯇꯧꯍꯜꯂꯤ. ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ?" "ꯏꯁꯨ ꯊꯣꯏꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯦ. ꯏꯁꯨꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ." "ꯏꯕꯣ, ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯏꯅꯤꯡꯊꯧꯗ ꯇꯥꯛꯑꯒ ꯆꯩꯔꯥꯛ ꯄꯤꯍꯟꯁꯤꯔꯥ?" ꯇꯟꯖꯥꯗꯨꯗ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯃꯕꯣꯛꯅ, ꯏꯁꯨ ꯊꯣꯏꯕꯤ, ꯑꯗꯨꯝꯅ ꯇꯧꯕ ꯐꯠꯇꯦ. ꯆꯠꯂꯣ ꯆꯠꯂꯣ, ꯅꯃꯥꯅ ꯀꯧꯔꯦ." ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯅ ꯀꯧꯕꯗꯒꯤ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯍꯟꯅꯨꯕꯤ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯥꯅ ꯏꯃꯥꯒꯤ ꯏꯁꯨ ꯅꯨꯄꯤ ꯍꯥꯠꯀꯦ ꯇꯧꯔꯝꯂꯦ ꯍꯥꯏꯗꯅ ꯅꯆꯥꯅꯨꯄꯥꯅ ꯉꯔꯥꯡ ꯋꯥꯀꯠꯂꯝꯃꯤ. ꯃꯁꯤ ꯑꯆꯨꯝꯕ꯭ꯔꯥ ꯍꯥꯏꯌꯨ?" ꯍꯟꯅꯨꯕꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯄꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯣꯏꯔꯦ. ꯐꯔꯦ, ꯃꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯔꯁꯅꯨ. ꯃꯈꯣꯏꯕꯨꯗꯤ ꯏꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯍꯜꯂꯔꯣꯏꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ. ꯑꯩꯅ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯉꯩꯗ ꯃꯈꯣꯏꯅ ꯎꯊꯣꯛꯈꯤꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯕꯨ ꯗꯟꯗꯤ ꯄꯤꯕꯤꯔꯣ." "ꯐꯔꯦ ꯏꯃꯥ, ꯅꯁꯥꯒꯤ ꯅꯔꯥꯜ ꯅꯁꯥꯅ ꯌꯥꯖꯔꯕꯅꯤꯅ ꯅꯍꯥꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯅꯁꯛ ꯎꯠꯂꯛꯄ ꯌꯥꯔꯣꯏ. ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯍꯥꯛ ꯂꯩꯕꯥꯛꯁꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯩꯕꯗꯤ ꯌꯥꯒꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯈꯔ ꯊꯥꯔꯒ ꯃꯤ ꯑꯃꯠꯇ ꯎꯗꯕ ꯎꯃꯪꯗꯨꯗ ꯍꯟꯅꯨꯕꯤ ꯑꯗꯨꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯁꯥꯕꯤꯅꯕ, ꯑꯗꯨꯒ ꯆꯥꯅꯕꯁꯨ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯟꯅꯨꯕꯤ ꯑꯗꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯎꯃꯪ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯜꯍꯧꯏ, "ꯑꯁꯨꯛ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯟꯅꯨꯕꯤ ꯑꯁꯤꯅ
ꯃꯇꯧ ꯀꯔꯝꯅ ꯃꯁꯨꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯂꯤꯕ? ꯐꯔꯦ, ꯃꯇꯝꯅ ꯄꯨꯖꯔꯛꯂꯅꯤ꯫ ꯁꯣꯝꯗꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯕꯣꯛꯅ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏꯗꯤ ꯂꯩꯖꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯇꯨ ꯊꯤꯔꯨꯁꯦ, ꯏꯕꯣꯛ ꯂꯩꯇꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯃꯥꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯇꯕ? ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯌꯥꯝꯅ ꯐꯠꯇꯕꯤꯅꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏ ꯏꯕꯣꯛꯁꯦ ꯐꯠꯇꯦ ꯍꯥꯏꯔꯤꯁꯦ? ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯏꯅꯤꯡꯊꯧꯗ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯋꯦ ꯍꯥꯏꯅ ꯑꯣꯏꯗꯕ ꯍꯥꯏꯔꯤꯕ? ꯑꯩꯗꯤ ꯑꯩꯈꯣই ꯏꯕꯣꯛ ꯊꯤꯕ ꯆꯠꯀꯅꯤ꯫ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯑꯉꯥꯡ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯤ ꯇꯥꯅꯤ꯫ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ? ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯁꯥꯟꯅꯕ ꯊꯣꯛꯄꯒ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯨ ꯁꯥꯟꯅꯕ ꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯣꯠꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯋꯥꯀꯠꯄ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯥꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯆꯥ, ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯑꯉꯥꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯕꯣꯛ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯥ ꯕꯥꯕꯥꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯋꯦ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯑꯣꯏꯗꯕ ꯍꯥꯏꯕꯅꯤ꯫ ꯏꯕꯣꯛꯅ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ, ꯍꯥꯠꯀꯦ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯕꯣꯛꯄꯨ ꯐꯪꯅꯕ ꯊꯤꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯀꯞꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯍꯅꯨꯕꯤ ꯑꯗꯨ ꯇꯁꯦꯡꯅ ꯃꯔꯥ ꯂꯩꯇꯦ ꯈꯪꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯅꯨꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯅꯨꯄꯥ, ꯅꯪ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤ? ꯅꯪ ꯅꯤꯡꯊꯧ ꯑꯩꯕꯨ ꯎꯁꯤꯠꯇꯕ꯭ꯔꯥ? ꯏꯅꯥꯏꯁꯥ, ꯆꯠꯂꯨ, ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯈ꯭ꯔꯦ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ, ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯄꯨꯗꯨꯅ ꯎꯃꯪ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯣ, ꯑꯩꯈꯣꯏꯅ ꯎꯃꯪꯗ ꯆꯠꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯗꯤ ꯎꯃꯪꯗ ꯆꯠꯄꯁꯦ ꯌꯥꯝ ꯀꯤꯖꯩ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯀꯤꯒꯅꯨ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯅꯈꯣꯏ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇꯅꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯨꯗ ꯃꯕꯣꯛ ꯎꯖꯕ ꯐꯪꯂꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯆꯠꯄꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯃꯁꯨꯒ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯎꯖꯕꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯔꯗꯨꯅ ꯑꯃꯨꯛꯁꯨ ꯀꯞꯆꯩ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯁꯨ ꯊꯣꯏꯕꯤ, ꯏꯕꯣꯛꯀ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯂꯥꯛꯂꯤꯕ꯭ꯔꯥ? ꯃꯁꯨ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯣ, ꯅꯪ ꯅꯍꯥꯟꯈꯩ ꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯥ? ꯑꯩꯒꯤ ꯅꯥꯛꯇ ꯀꯩꯒꯤ ꯂꯥꯛꯇ꯭ꯔꯤꯅꯣ? ꯏꯕꯣ, ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯅꯨꯄꯤꯗꯨ ꯀꯞꯂꯛꯂꯦ꯫ ꯀꯞꯀꯅꯨ ꯏꯁꯨ ꯊꯣꯏꯕꯤ, ꯏꯕꯣꯛꯅ ꯏꯁꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯏꯁꯨꯕꯨ ꯎꯅꯕ ꯂꯥꯛꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯞꯂꯝꯃꯤ꯫ ꯏꯕꯣ, ꯌꯨꯝꯗ ꯆꯠꯁꯤ, ꯏꯃꯥꯒ ꯕꯥꯕꯥꯒꯁꯨ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯦ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯃꯆꯥꯒ ꯃꯃꯧꯒ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯌꯨꯝꯊꯪꯅꯕꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯅꯤ ꯏꯆꯦ, ꯅꯆꯥꯒ ꯅꯃꯧꯒꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯦ ꯌꯨꯝꯗ ꯆꯠꯂꯁꯤ, ꯅꯁꯨ ꯅꯨꯄꯤꯒ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯩꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯍꯅꯨꯕꯤꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯍꯅꯨꯕꯤꯅ, ꯏꯅꯤꯡꯊꯧ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ꯫ ꯏꯃꯥ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯒ ꯏꯃꯧꯒꯗꯣ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯈꯣꯏꯒꯤ ꯃꯍꯨꯠꯇ ꯑꯩ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯤꯌꯨ꯫ ꯑꯩ ꯏꯁꯨ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯅ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄ ꯉꯝꯂꯔꯣꯏ꯫
ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯖꯕ ꯌꯥꯕ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯅ ꯃꯆꯥꯒ ꯃꯃꯧꯒꯕꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯒ ꯃꯃꯧꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯃꯛ ꯇꯥꯎ, ꯅꯈꯣꯏꯒꯤ ꯗꯃꯥꯅ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ꯫ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯕꯨ ꯍꯥꯠꯀꯦ ꯇꯧꯔꯝꯃꯦ ꯍꯥꯏꯕꯗ ꯅꯃꯥꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯤꯕꯗꯣ ꯅꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯈꯤꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯅ ꯑꯋꯥꯐꯝꯗ ꯇꯥꯕꯗ ꯅꯃꯥꯅ ꯂꯥꯛꯂꯒ ꯅꯈꯣꯏꯒꯤ ꯃꯍꯨꯠ ꯃꯥ ꯑꯣꯏꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯖꯒꯦ ꯍꯥꯏꯔꯤꯕꯅꯤ"꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯨꯄꯥ ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯊꯥꯖꯒꯅꯨ꯫ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯍꯤꯡꯉꯨ꯫ ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯥꯅꯣ? ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯃꯥꯕꯨ ꯑꯗꯨꯛ ꯐꯠꯇꯅ ꯈꯟꯕ? ꯅꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ꯫ ꯅꯨꯄꯤ ꯅꯪꯁꯨꯅꯤ, ꯅꯅꯦꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ"꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯈꯪꯖꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯃꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯃꯌꯨꯝꯗ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯨꯙꯕ ꯍꯧꯔꯛꯂꯦ꯫ "ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪ ꯉꯁꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯪꯅ ꯏꯃꯥ ꯏꯆꯥ ꯅꯨꯡꯁꯤꯅꯍꯟꯗꯕꯅꯤ"꯫ ꯃꯃꯧ ꯑꯗꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯈꯥꯡꯉꯤ꯫ "ꯃꯈꯣꯏ ꯃꯄꯥ, ꯑꯩ ꯂꯥꯜꯂꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ"꯫ "ꯅꯪꯒꯤ ꯅꯔꯥꯜ ꯃꯌꯥꯝꯁꯦ ꯑꯩ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯑꯩꯉꯣꯟꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ"꯫ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, "ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯧꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯃꯧꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ"꯫ ꯃꯆꯥ ꯃꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯀꯔꯝꯕ ꯃꯅꯦꯝꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ? ꯍꯟꯅꯨꯕꯤ ꯑꯗꯨꯅ ꯃꯃꯧ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯉꯥꯛꯄꯤꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯃꯧ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯨꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯍꯟꯅꯨꯕꯤ ꯑꯗꯨ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥꯗ ꯄꯦꯟꯖꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫